Pakistan Imphal Wahengbam Washington Pau Pajeri Ahan Bada Marui Bapau Manipuri ngasi Diwali Pangthok na Sem Sare Mukhyamantri Nongmeikapam Biren Singh na hairi Major Bob Khating mi ang Chanba masung Mareba punung sijaba misak amani Pradhan Mantri na hairi Laibak asida ngasidi ngamkhaigi lam insi ama phawa manghaloi haibagi achetpa phirep leiraba sarkar ama leire ngasi maigi kumai Diwali numit asiga mari leinana Rajyapal Lakshman Prasad Acharya yauna lusingba kayana miyamda yaipa paujel piri mahaki paujel da Rajyapal na hai nungsiba amasung apunbagi wakhalonda Diwali kumai pangthok pinagadabani aikhoina leibak asibu henna sakhwal hannabagi damak punna thokdang lominagadabani hainasu Rajyapal na makhatari Manipur Bidhan Sabha gi Adyaksha Thokchom Secretary na piba Diwali kumai gi paujel da hai kumai asina amambabu anganbana aranbabu achumbana amasung phattababu afabana joitobu ngami habedu nahongna nisingna halle Shiksha Mantri Thongnaujam Basant Kumar namhaki paujel da hai kumai asina lakpada nungsiba thajanaba amasung thaujal hibagi wakhalon pak sanna chandokpa oirasanu Diwali kumai asina nungaiba chaukhatpa amasung shanti leiba Manipur ama porakpa oirasanu hainasu mahakna makhatari Water Resources Mantri Wahengbam Newmaina mahaki paujel da hai Diwali kumaina lakpada apunbagi wakhalumbu hena chechilhanbaga loinana rajya sida shanti porakpa oirasanu Manipur hena chaukhatpa lamdam ama ohennabagi damak khetnaba punamak thadok daduna punna thokdang lauminarsi hainasu mangna hairi Mukhyamantri Nongmeikapam Biren Singh na hairi Major Bob Khating asi midyang chanba amasung marebapo thamoi sengna nuksijaba misakamani Arunachal Pradesh ki Tawang dangarang Major Bob Khating gi mingda saba museum ama sangabagi thoramda wangangbada Sri Biren na hai Major Bob Khating Manipur gi Ukhrul jila da pokhibani mahakasi Manipur gi tribal singi maraktagi ihan hanba Bharat ki ambassador oikhiba misak amasuni mahaki mingda hangdokliba museum asina mahaki punsigi achengba saktam sing miyam da khanganbada natana haurakliba mirolda marebak majatibu nungsijabagi wakhalon hena phawhanba ngamlagani Rajya sida mahusagi tangdu leitaba phibam hanjil hanaba security force na singa masung tampaki jila singda thi humba madi area domination leptana sathari Rajya police control room nangarang thokhiba cherol lamada hai Manipur police na Mumbai police ki mateng galoinana thiba khangdana leirikhibi nupi macha ama Mumbai dagi kanba ngamkhre mara leiba mioi adusu phare hairi Naga Lawyers Association Manipur gi mihut kangbu amanangarang Rajyapal Lakshman Prasad Acharya gu unaduna memorandum ama pisin khre memorandum aduda Hill Area Committee gi ADC members in khanbagi matangda laukiba warep adubu yaning da paphungdokli District Mental Health Program amsung District Health Society Imphal isna sindu nangarang Imphal gi porampatta leiba panchayat bhavanda World Mental Health Day gi palan thoram pangthokre kumsi jahigi thimna thabak sufam singda leiriba mioi singi mental health ta mangjona ba mityang changba haibasuni thoramdu do wangangbada Imphal East Jilla gi Deputy Commissioner Kumantem Daina na hai mioi amana wakhal son tharakpa naitom tarakpa amadi miman naraktraba matamda makhoi bu mateng pibinaba phonaba yamnamak tangai fade Hida khakta saraga wakhal miman nadraba singlai angani haibasi aranba wakhal loni hainasu magna makhataki Tabiba Pawasi Akaswani Imphal dagini Pradhan Mantri Narendra Modi na hairi Laibak asida ngasidi ngamkhaigi lam insi ama phawa manghaloi haibagi achetpa phirep leiraba sarkar ama leire Gujarat ki Kasta leiba Lucky Nala dangarang BSF Lanmi Navy amasung Air Force ki mioi singaloina na Diwali pangthok minaraduna mahakna Armed Forces ki thongna lingjel buthagat paphongdokhi Sri Modi na hai Lanmi singna makhoida phibam khudingmakta singna rakpa sing mayok nabangami habedu utli magna hai security ki mioi singasina laibak asibungak sennabagi damak khwaidagi khudong thiningai oiraba maphamda phawa mathau tauri magna hai kaski Greek lamdamasi aingasagi phibamdasu chauna khudong chadaba mayok nariba mapham amani Pradhan Mantri na hai Ima lebaku seba tauba haibasi thoidok hendokpa khudong chaba amani
Saudi Arabia ki khongchatta leiriba kendra ki mantri Piyush Goyal na laibak adugi lusingba sing Karbarwala sing amasung laibak adu leiba Bharat macha sing ka unaduna tongan ba hiram kaya da wari shanakre laibak adugi lusingba singa Riyadh lalol itik sanskriti amasung sel thada bana singbagi lamda tengbang hena pinanabasu wari shanakhi Maki khongchada sida Sri Goyal na Zila ama pothok ama haibasiga mari lainaba thoramchu Bharat ki embassy da hogdokhi National Security Advisor Ajit Doval na America ki mahaka phammanaba Z Sunivaga telephone da wari sanakre lusingba anina Regional Security Development Indo-Pacific lamdam da tangdu leita phibam laihanba amasung malem gi oibo wafam kaya gi matangda kupna khanaki Tungda White House na thokpa chero lamada hai laibak anigi marakta marup mapang oibagi leinariba mari anauba technology singi matang amasung Bharat Mahasagar gi matangda wari sanaduna haujik oiriba phibamda lusingba anina nungaiba phongdok nakhi Clean Energy Supply Chain sing amasung ngakchel ga mari leinaba lamsingda makhata na tengbang pinanabasu lusingba anina yanakhi United Nations ta Bharat ki lengdaba mihut ama oiriba Parvatheni Haris na hairi Bharat na Palestine da mapung phana saugat na ba achetpa phirep lai New York ta mayai thangba Asia gi matang da pangthok pa UN Security Council mi phamda mahakna wafam asi phongdok khibani ngasi phongba pausi singi maroiba pausingi da mak hojik Nongmeikapam Bedamani leire Bedamani Thagachari Washington Manipurda National Unity Day gi palan thoram pangthokhiba amadi Arunachal Pradesh ki tawangda kendra gi ngaksel mantri Rajnath Singh na Major Bob Cutting gi museum hangdokhiba ga mari lainaba paw singna ngasi phongba pawche ayambagi maroiba paw oiri Manipurda pangthokhiba Rashtriya Ekta Divas National Unity Day gi thoramda Works Mantri Thongam Bishwajit na phongdokhiba wafam sing pawche kharada headline tawduna phongli Rashtriya Ekta Divas ki paw asi pongnafam pawche da apikpa wakhalon thadokutuna punna chawkhat minabagi lambida chapminnanaba matam oire haina Sri Bishwajit na phongdokhiba wafam na headline tawri paw asimak Sanga Express Manipuri da apunbe India amagi loramba thokdang tamjaningai ni hwenlan pawda ipa ipuna Manipur gi saktam kaihandana thamlami haibasi khundaminari ba furup khudimakna ningsinggadabani haiba wafam na headline tawri aduga naharol gi thokdang pawche dana jat bizati khaidana nungsi chanana leminaba mathau tai haina headline tawri Ichel Express ta aikhoi punna nungsi chanana hingminanaba honasi haiba Sri Biswajit ki wafam na headline tawduna phongli Manipur Mail dasu Unity Day pangthokibagi paw ahan headline tawri Tawangda Kendra gi Mantri Rajnath na Major Bob Cutting gi museum hangdokre haiba paw ga loinana Major Bob Cutting gi mapandagi Tawang amasung Naga Hills India oikibani haiba Mukhyamantri gi wafam ahan headline da ningthina phongli Thauramadu da Sri Rajnath na phongdokiba awang nongpokpu mapung phana chawkhatlaba lamdam ama soidana ohengani haibasina poknafamgi ahan headline tawri Sanalebaktasu North East asi culture khaktanatana selthumgi fivamsu phagadhangani haiba Sri Rajnath ki wafam ahan headline da phongli People's Chronicles ta Mukhyamantri N Biren na tawangda Major Bob Cutting gi mafamda ikai khumnaba utkhre haiba pawna chawngna headline tawduna phongli Imphal Free Press ta mangkiba nupi macha police na Mumbai dagi kanba ngamkhre haina ahan headline piri Pawasi Chel Express amadi Manipur News tasu chenaba myoi fare haina headline tawri Sanga Express English Edition da Highway Development Project kuntaruki manungda chingi kunmarini tampakin ani khak yauri haina haiba pawna ahan headline tawri Manipur Mail da lamdam sigi yellow kanglup sing amata oina punna leminananaba UCM gi wafam ani sob headline tawri Sana Leibakta Chakobagi Mangoinana Khwairaman Kaithelda mitin bagi chang hengalakle haiba paw ani sob headline da phongli Hill Hornbill Express ta Naga Lawyers Association Manipurna Raijapal da memorandum pisin kiba Raija asigi chingi sarukta lambi thong sengbatnabagi damak lupa koti lising ani marfu daramanga Lak Yankai Matoi Kaitukiba Amadi Raijapal Laxman Prasad Acharya ngasi Senapati da lakani haiba pawna maruiba paw oiri Pawasi Ganfew Mail dasu maruiba paw oina phongli
Tamilong Times ta Kangpupigi matangda kotuna fongdokiba wafam UNC na yaningdaba fongdokibagi pau maruiba pau oina fongli Washington. Thagachari Bedamani Aroibada Maroiba Pau Amuk Manipuri ngasi Diwali pangthoknaba sem sare Mukhyamantri Nongthombam Biren Singhna hairi Major Bok Phating Midang Chanba amasung Malaibak Punungsijaba misak amani amasung Pradhan Mantri na hairi Laibak asida ngasidi ngamkhwaigi lam insi ama phawba manghaloi haibagi achetpa phirep lairaba sarkar ama leire pau loijare